मणिपुर की बजट पार्लियामेंट मार्च 10 पुथोक्लगनी पीआर अमदी पॉपुलर गवर्नमेंट लेब नत्रगन लेतबा पार्लियामेंट की खुद लेगदरी मणिपुर बजट 2026-27 लाखलीबा मार्च 10 लोकसभा पुथोक्लगनी हौजुक मणिपुर थमलीबा प्रेसिडेंट रूल असि मखा ताना थंबा नत्रगना लुसिंगबा मखंदुना पॉपुलर गवर्नमेंट सेंबा हाइबदु पार्लियामेंट की खुद लेख्री हौकिबा था असि कुनगनी पांडगी हौदुना सथरखिबा पार्लियामेंट की बजट सेशन असिदा ngarang Lok Sabha gi Secretary General Upal Kumar nu khuyek piduna Lok Sabha da thokpa bulletin amada lakdiba March 10 da general discussion on budget Manipur 2026-27 and discussion amadi voting on demand for grant Manipur 2026-27 jauri mamang sahi English nganiga kunga mangagi February 10 digi hoduna Manipur State Assembly bu animated suspension thamduna president rule gi lenga adu lakliba February 10 gani thoida sahi ama mapung pharagani PR sahi ama phajlakadori ba sida makhata na PR sangthabada constitution gi oiba khudong sa da bamadi Manipur gi yumthang na ba state sing da pangthokadori ba election da Manipur thokliba political crisis asina maram oiduna पामदब इलेक्शन की फल मयुकनदनबा इंडिया लेंगा की मैकेदी अनौब लुसिंगबा मखंदुना मणिपुर पॉपुलर गवर्नमेंट अमा थमननबा होनदुन लाखिबनी अदुबो मणिपुर प्रेसिडेंट रूल मखाताना सांगथबा नत्रगना इलेक्टेड मेंबर सिंगना सेंबा पॉपुलर गवर्नमेंट अमा लाकदरा हाइबदु पार्लियामेंट की खुत्ता पुनमक लेख्री हौजिक फावगी ओइना बीजेपी की मैकेदी प्रेसिडेंट रूल लाउथोक्तुना मणिपुर पॉपुलर गवर्नमेंट अमा सेमलगनी हाइन ऑफिशियल ओइनाबा वापम अमत लेबाक मियामदा लाउथोकपा लेथ्री इंग्लिसिंग अनिगा कुनगा मंगागी फेब्रुआरी 10 दिगी हौदुना मणिपुर थमलीबा प्रेसिडेंट रूल असि सही अमा फजिलकदबा नुमित खरनि तंगासिलकली लेमहौरिबा नुमित खरनि सिदा बीजेपी की मैकेदी मणिपुर अनौब लेंगा अमा सेम ngambigi oithokpa leitrabadi makhatana PR sangtoknaba हौजिक पांथोक्लिबा पार्लियामेंट की बजट सेशन असि की अहानबा तंगक की अरोइबा नुमित फेब्रुआरी 10 फावगी मनुंगदा लोकसभा अमदि राज्यसभा पुथोक्तुना हाउस अनिमक्ता स्टेटरी रिजोल्यूशन अमा लौबा मथौ तागदौरी निंगसिंगबा याबदि कुकी मियामना तालिबा लेजिस्लेचर यावबा यूनियन टेरिटोरी डिमांड असि सावगतकनी हाइबिगी अइबा चिरोल अमा पीरबदि मणिपुर लैंगाक सेंबदा कुकी MLA सिंग सरु यागनी हाइना गुवाहाटी द कुकी सु ग्रुप केनो अमदि UPF ना सिंदुना कुकी MLA CSO सिंग यावबा मिफमदा वरेप लौखिबा लेख्रबनी असिदा नतना कुकी सिंग तालिबा सेपरेट एडमिनिस्ट्रेशन असि की मयोक्ता लैदुना करिगुम कुकी MLA सिंग पॉपुलर गवर्नमेंट सेंबा यावरबदि मखोइगी मथक्ता अकनबा जैबिसे थिंग पीगन हेना खंगलखिबस लेख्रबनी नकल अमरोमदा आसामना पांथोकदोरिबा जनरल इलेक्शन सिग मरी लाइनना नुमिनिनी की खोंसता आसामदा लाखलिबा यूनियन होम मिनिस्टर अमित शाहगा मणिपुर थुगाइदुना सेपरेट एडमिनिस्ट्रेशन की डिमांड तौखिबा कुकी MLA सिंग गुवाहाटी द उनदुना लेंगाक सेंबगी मताना वरी सनगनी हाइना तौरंबा दु कुकी MLA सिंग अमत लाखिद्रे हाइना थाजबा याबा पावगी सोर्स अमना मखाताना हाइदि वयल काती की एडिटोरियल मैम थमजरी मणिपुर थोकलीब कांगलो की इरांग नगा सिंग मियेंग संगबीरगदी इरांग लोइसिनबा ngangmani मणिपुर हौखिबा नुमित खरनि असिदा जेरांग रोंग अमसुंग कोकी फुरुक की मरक्ता खम थेंग उंखटनबगी थौदोक खरा थोखरे थौदोक सिंग अदुगी मनुंग खरा पनबा तारगदी जेरांग रोंग फुरुकना नमना खुंदारिबा नोने अमसुंग तमेंगलोंग डिस्ट्रिक्टता कोकी कांगबु अमना उमंग कोकथोकलगा पोपी पंबी थार यानिंगदब यावरै मसीदसुनतना कांगबुसिना नमना खुंदारिबा मफम खरदा कुकी लेन थजिलकपा अमसुंग कुकी की खुल सेमगलकपदु यानिंगदब फोंदोकनरखि मापुंग ओइना जेरांगरोंग यूनाइटेड फ्रंट JUF कौबो खुलाई पाइबु कांगबु मना ताथीबा मियेंग येंगबगा लोइना पोपी पांबीसिंग यानथलकपा लौतांगसंग क्या मई थागलकपगी वीडियो फुटेजिंग सोशल मीडिया रा थागनरखि असिगुम थबकसिंग असि तौगनु जेरांगरोंग की लमना कुकीसिंगना पोपी पांबी थाबा यारोय लैब यारो है वाफम फोंदोकनरखि पोपी पांबी थाब अमसुंग लोन यादबा मोंगदा खुल सेमगलकपदु कुकी फुरुकी मनुंगदसु सगोतनरकपा यारोयखि मखोगी मनुंगदा कुकी खुलाई पाइबा कांगबु अमना नागागी खुल संगसिललगा कुकी लेन थाजिलंबा अमसुंग वेटिंग सेट थुगाइरंबगी थौदो अमा थोखि मतमदुदा खुलाई पाइबा कुकीगी नहासिंग अदुना JUF पु सिंगनरखि असिगुम थवोंसिंग असिना नागागी लम फावर कुकी सिंग समलखिबा जर्मन टाइगर रोड थिंगजिलखि अथु अकाइगी सतोक्सिन ओइरिबा लंबी अदु जिरांगरोंगी खुंजासिंगना बन तौसिनखिबना मरम ओइरदुना कुकी सिंगना अवाब से थिंगनखि सोशल मीडिया थादोरकपा ऑडियो टेप अमदा KNF की टाइगर नि हाइजब खुलाई पाइबे सु ग्रुप द यावबा कांगबु अमगी कमांडर अमना नागागी खुल अमगी सिप्ता अकन अरिंग सिंगबा वाफम कया मरम फोदोरखि
ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯜꯂꯤ꯫ ꯂꯤꯌꯥꯡꯃꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯅꯈꯣꯏ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ, ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯤꯍꯟ ꯈꯪꯍꯟꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯗꯒꯤ ꯇꯥꯕ ꯐꯪꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯨꯛꯅꯔꯛꯄ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯀꯨꯀꯤꯁꯤꯡꯅꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯨꯛꯅꯔꯛꯄ, ꯑꯉꯝ ꯇꯥꯟꯅꯔꯛꯄ ꯑꯃꯁꯨꯡ ꯃꯥꯒꯤ ꯐꯨꯔꯨꯞꯀꯤ ꯂꯝ ꯃꯨꯟꯅꯔꯛꯄ ꯑꯃꯗꯤ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯐꯤꯚꯝ ꯑꯃ ꯌꯧꯔꯛꯂꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯟꯈꯤ, ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ꯫ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯀꯨꯀꯤ ꯑꯃꯁꯨꯡ ꯖꯦꯔꯥꯡꯔꯣꯡ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯔꯛꯄ ꯌꯥꯕ ꯇꯥꯟꯐꯝ ꯑꯃ ꯌꯧꯔꯛꯂꯕꯗ ꯀꯨꯀꯤ ꯑꯦꯟ ꯄꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯠ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯑꯅꯤꯅ ꯌꯥꯁꯤꯟꯅꯕꯒꯤ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯣꯔꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯕꯟ ꯇꯧꯁꯤꯟꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (NPO)ꯅ ꯈꯨꯗꯛꯇꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯄꯥꯝꯕꯩ ꯂꯩꯔꯛꯇꯕꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯝꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯕꯟ ꯑꯗꯨ ꯍꯟꯗꯣꯛꯈꯤ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯅꯁꯨ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯑꯗꯨ ꯍꯟꯗꯣꯛꯈꯤ꯫ ꯇꯦꯜꯂꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯎꯔꯤꯕꯁꯤ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕꯗꯨ ꯅꯥꯒꯥꯁꯤꯡꯅ ꯌꯥꯗ꯭ꯔꯒꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ ꯇꯥꯏ꯫ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯀꯨꯝꯖꯥ ꯏꯪ 1992ꯗꯒꯤꯅ ꯏꯪ 1993ꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯗ ꯃꯥꯡ ꯇꯥꯛꯅꯈꯤꯕ, ꯑꯁꯤ ꯑꯅꯥ ꯌꯥꯎꯅꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯃꯨꯅꯦꯜ ꯀ꯭ꯂꯥꯁꯇ ꯁꯥꯊꯤꯔꯕ ꯆꯩꯊꯦꯡ ꯐꯪꯅꯈꯤꯕꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯄ ꯄꯥꯝꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡꯗꯨ ꯊꯣꯛꯂꯛꯀꯅꯤ ꯀꯤꯕꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪ ꯄꯨꯝꯕ ꯍꯟꯗꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯕꯔꯣꯝꯗ ꯂꯥꯛꯄ ꯎꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯁꯥꯡꯂꯛꯂꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯅꯥꯒꯥꯒꯤ ꯕꯣꯗꯤ ꯑꯃꯅ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯈꯥꯝꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯎꯠꯂꯤ꯫ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯑꯃꯁꯨꯡ ꯄꯨꯟꯅ ꯃꯍꯧꯁꯥꯒꯨꯝꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯌꯥꯔꯕꯅꯤ꯫ ꯌꯥꯗ꯭ꯔꯤꯕꯁꯤ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯑꯣꯏꯔꯔꯣꯏꯗꯕ ꯗꯤꯃꯥꯟ ꯇꯧꯔꯒ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡ ꯈꯛꯇꯅꯤ꯫ ꯅꯈꯣꯏ ꯏꯪꯅ ꯇꯞꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯕ ꯇꯥꯒꯦꯔꯥ ꯍꯥꯏꯕ ꯑꯃ ꯈꯜꯂꯨ ꯍꯥꯏꯅ ꯅꯥꯒꯥꯒꯤ ꯕꯣꯗꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯌꯩꯊꯔꯛꯄꯗ ꯀꯨꯀꯤꯁꯤꯡ ꯈꯨꯔꯨ ꯈꯨꯠꯇ ꯀꯨꯜꯂꯛꯀꯅꯤ꯫ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯃꯩꯇꯩꯒ ꯅꯥꯒꯥꯒ ꯃꯤꯆꯪ ꯑꯣꯏꯔꯒ ꯀꯨꯀꯤꯁꯤꯡ ꯊꯦꯡꯅꯔꯛꯄꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯨꯀꯤꯁꯤꯡꯅ ꯆꯩꯊꯦꯡ ꯐꯪꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯔꯛꯂꯣꯏ, ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯐꯪꯕ ꯉꯝꯂꯣꯏ, ꯂꯩꯉꯥꯛꯀꯤ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃꯠꯇ ꯂꯩꯔꯣꯏ, ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡꯕ ꯆꯠꯄ ꯐꯥꯎꯕ ꯂꯝꯕꯤ ꯂꯩꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯨꯀꯤ ꯁꯨꯄ꯭ꯔꯦꯃꯦꯁꯤꯁꯁꯤꯡꯅ ꯈꯪꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯏꯪꯅ ꯇꯞꯅ ꯃꯍꯧꯁꯥꯒꯨꯝ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯉꯝꯂꯣꯏ꯫ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛꯀꯤꯗꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯦꯛꯁꯟ ꯑꯃ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯗ ꯂꯧꯈꯠꯇꯕ, ꯃꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯌꯥꯗꯨꯅ ꯂꯩꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯃꯈꯥ ꯑꯗꯨ ꯁꯥꯡꯊꯔꯒ ꯂꯩꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯃꯩꯇꯩꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕ ꯌꯥꯕ꯭ꯔꯥ? ꯃꯁꯤꯗ ꯌꯥꯍꯜꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅꯅꯤ꯫ ꯃꯈꯣꯏꯅ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯇꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯑꯇꯣꯞꯄ ꯐꯣꯔꯁ ꯑꯃ ꯍꯥꯏꯕꯗꯤ ꯅꯥꯒꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯕꯣꯗꯤ ꯑꯃꯅ ꯐꯩꯒꯥꯛ ꯐꯩꯅ ꯊꯠꯆꯤꯜꯂꯒꯗꯤ ꯀꯨꯀꯤꯁꯨ ꯃꯩꯇꯩꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯔꯛꯀꯅꯤ꯫ ꯇꯧꯕꯗꯗꯤ ꯅꯥꯒꯥꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯃꯩꯇꯩꯒ ꯀꯨꯀꯤꯒꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯅꯕ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯃꯔꯨꯝꯗ ꯃꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯋꯥꯍꯪ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯅꯦꯇꯤꯚ ꯄꯤꯄꯜ ꯑꯣꯏꯅ ꯀꯨꯀꯤꯁꯤꯡ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯏ꯫ ꯅꯦꯇꯤꯚ ꯄꯤꯄꯜꯅ ꯂꯝ ꯑꯃꯗ ꯑꯁꯨꯝ ꯂꯩꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯝꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯆꯨꯝꯂꯣꯏ꯫ ꯃꯈꯣꯏꯒꯤ ꯀ꯭ꯂꯦꯝ ꯃꯔꯝ ꯆꯥꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯐꯪꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯡ ꯂꯣꯏꯁꯤꯟꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯀꯨꯀꯤꯁꯤꯡ, ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯐꯣꯔꯁ ꯈꯛꯇꯅ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ꯫ ꯀꯨꯀꯤꯁꯤꯡꯒ ꯃꯩꯇꯩꯁꯤꯡꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯈꯣꯡꯆꯠꯀꯤ ꯄꯥꯎꯗꯝ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯈꯔ ꯂꯥꯎꯅꯤꯡꯅꯕꯒꯤꯗꯃꯛꯇ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯜꯂꯥꯎꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝ ꯃꯐꯝꯗ ꯊꯝꯖꯒꯦ꯫ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯑꯗꯨꯅꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯈꯨꯠꯇ ꯈꯨꯝꯕꯤꯔꯛꯎ꯫ ميام حقا تقدروا عايز تسمعين بقى عايز تسمعين بقى عايز تسمعين بقى مثلا سواسنا أقولي أنا كنت في مايكروسوفت
India legal sindiki narco terrorism sudapa. Sahi maudraga mathui suraba dalit ama poloi phampi dabadagi lambi da poloi yamna tangna thokpa thawdo amada Bihar gi Baisali district ki manungsana leiba lambel mayai da masai sahi maudraga mathui surabi maha dalit nupi ama lam khopsin basingna satpham piu yadabadagi poloi phamadu yaubungamdana poloi source ki matungina laikhidrabi maha dalit nupi edugi mari mata sing adubu poloi phamdu yaunana lambel adu khopsin kiduna satpham leitabadagi lambi da dumak poloi yu haina kian khiari poloi phamadu yaunana ba atop lambel amata laikhidabana maramna maha dalit nupi adubu lambi mayai da dumak poloi khiari thawdo du nan Baisali district ki Gorol police station ki manungsana leiba sondo andari thokibani haina su pawis report tawri Sadiskata security force nga numai kap na wada puna lak taret ki manapuri pa mawis ani sikri Sadisat ki Bijapur district thoki ba security force nga numai kap na pigi thawdo amada hingsa gi thawdo kaya mukta siena baga loinana puna lupa lak taret ki sien manapuri ba mawis ani sikri haina police na phungdokri Bijapur gi Superintendent of Police Zetendra Yadav na phungdokpagi matung ina numai kap na pigi thawdo do district sigi Pamet police station gi manung chanba Kobar Gupta kun manak talibu umang amada thoki bani hari mak naiki akang nawa pau phangbarigi force na maphamdu na operation sa tharingai da mawi sing numai kapsilakpadurigi security personnel sing handu na kapna ki haina phongtuk laduna mak naiki numai kap na bigi thawdo dugi matung thawdok thokphamdu da thi humbigi thabak sa thabada mawis ani shiduna leram bathengaki laikhidraba mawis sing adugi maming Pradip Elias Zoga amasum Bima Bedo kawi haina phongdok laduna SP naiki Pradip na lupa lak pangagi amasum Beko na lupa lak ani gi sien gi manapuri bani tentang na sumna mayam na thamjage amasum makata ba nau ba update mayam punangai minasi